ngase yu phong ki ba tungan tungan manipuri se phong sing dagi maru ebi ipau sing myam na thamjigi ahan bada sanan lai poksi dagi khunga saraga sangai festival gi curtain riser gi thorom pangthokre lambi pakthok pada moirang thanga gi myam na piri ba mateng tamjani ngai ni manipur lenga na sinduna tha si kunga mathoi dagi haugadori sangai festival 2022 gi mangoina na festival si gi curtain riser gi thoroma mangasi imphal gi kangla gi nungsuk thangba gate manipur gi minister n berena hodokre curtain riser की थोड़ा मधु की मनुंग सना संगाई के फेस्टिवल द फम गदरिबा स्टॉल सिंगे लॉटरी की रिजल्ट लाथुकी ब लोइदना मियै क्याना सरुग्यादुना संगाई फेस्टिवल की पाउजल पुदुना सीएन खिबा संगाई रनसु चीफ मिनिस्टर नाम थाकी थोड़ा मधु का मरी लाइनना चीफ मिनिस्टर नोथोम बेरेना हाय संगाई फेस्टिवल की curtain riser असि स्टेट असि द पांगथोक्त्रिङै ममांगदा इंडिया की अतोप स्टेट सिंगदा पांगथोकपौख्रे अदुबो मणिपुर की ओइना थोड़ा मसी ngasi हौदोकने फेस्टिवल की ब्रांड एम्बेसडर ओइनबगिदमु मणिपुर की सकनाइरबी एक्ट्रेस सोमा लाइश्रम खले ngasi पांगथोकलिबा curtain riser की थोरमसी माउदसु संगाइरन लमजेल ग लोइनना पांगथोकलि कोविड के लाइसना मरम ओइरगा संगाइ फेस्टिवल सी सही अनि रोम लेप लोरबा मतुंग सही सिदा माइ पाकना पांगथोकप ngamlagani खनबद नुंगाइ पावी फेस्टिवल सी की दमक मोइरांग अमदि थांगा असेंबली constituency की मफम सिन लंबी पाकथोकपा मदि अतै अतोप समग सकतपगी थबक क्या सथरि थबक सिंग असि सथब मतमना मफम अदुगी अकोइबद लैरिबा मियामना मापुंग फाना सौगतपगा असि याम तमजनी होय अमस लौसिलिबा लमसिंग अदुगी सेलना सिंगबा अमा फावबा हाइरक लेते अकोइबगी मियामना हेन सुरिबा थबक सिंग अदुदा मतेंग पांगसिनबगी मोंग मत उबदा अपेन फावबा हाइदि मांगना हाय सेसी गोइनदि संगाइ फेस्टिवल असि सिटी मनुंग खक्ता पांगथोकपगी महत स्टेट असि कसिन क्या सिन मतुनु मफम तरागनि थोइरोमदा पांगथोकनबा सेमसारे मणिपुर अमदि अत स्टेट सिंगा ताइनदेब मफम सिंग माखेल बेहियंग चुचामपुन सिंग मफम सिंग फेस्टिवल असि पांगथोकनि मोइरांग खनौद सगलिबा एथनिक पाक असि सेम साबगी सरुक अयाम लोसिलक्ले मफम असि सारिबा स्ट्रक्चर सिंग सि तुंग कोइना लैहौगदबा मोंगदा सेम साबने मका तानसु तुंगदा पांगथोरकदबा फेस्टिवल सिंगदा सिजनबा यानबगी खुदोंग चाबा लैरगनि हंदगी संगाइ फेस्टिवल सिद ममांगैदगी सतनरगलबा सगोल कंगजगी मसना सिंग तुवान तुवान ब टीम तरागा मरी रोमना सरुग्यादुना कंगलादा लैबा मनुंग कंगजैबुंगना पांगथोकनि हाइंगांगी पोलो कॉम्प्लेक्सु आरामबाई लंगमन सिंग नुंगाइरबा खुमै सिंग पांगथोकनि फेस्टिवल सि सरुग्यानबगिदम मपालमदगी मियै सिंग स्टेट असि थोंगलपा होरे लमदम सिगी मिकौ फजब मोंग सिंग अदु उनबा होनगदबनि हराव खुमैनि हाइदुना ngौक्सिन फाइजनबा यावरबदि सबसाना थब लखतकनि मियामनसु कुमै सिबु हेना नुंगाइबा मोंग अमदा सरुग्यामिनसि हाइखेनसु पाउसना फुंदोरखले अतोप पावमनमु इम्फालदगी म्यांमार बॉर्डर यौगदबा रेल लंबीगी सर्वे लोइख्रे म्यांमारगा ताइनना लेरिबा मणिपुर की मोरे फाव यौगदबा रेल लंबीगी सर्वे लोइसिले लोइनना प्रोजेक्ट असि लाकदरिबा सही अनिगी मनुंगदा लोइसिंदुना थबकसिंग असि सैंक्शन तव यारगनि हाइना नॉर्थ ईस्ट फ्रंटियर रेलवे की जनरल मैनेजर अंशुल गुप्तना फोंदोख्रे एजेंसी की पाउन हाई मोरे यौगदबा रेल लंबी की थबक सैंक्शन हेक तौरबदी सही अनिदगी अनि मखाई फावगी मनुंग सोइदना लोइसिनबा ngamgani हाइबगी थाजबले इंडियन रेलवे की मखार नॉर्थ ईस्ट रीजन बो हेन ललोन इतिक टूरिज्म की लमदामदी अफब कनेक्टिविटी लेहननगे पन्ना मखार पेखलकपा थौरम सिंगी मनुंगसना मोरे फाव रेल की लंबी सेमगदबने मणिपुर की ओइना रेल लंबी कुमजा इंग्लिश कुनगहुमदोगी डिसेंबर फावगी मनुंगदा स्टेट कैपिटल यौहननबा पन्नम थमले मसिदा नतना सिक्किम की ओइनासु रंगपो फाव यौगदबा रेल लंबी की सूरी थबकसिंग असि कुमजा इंग्लिश कुनगहुमदोगी डिसेंबर फावदा लोइसिननबगी पन्नम थमले मेजोराम की ओइनासु मतम असिमक्तदा साइरांग रेलवे लाइन प्रोजेक्ट लोइसिननबा होनरि हाखि मांगना हाय इंडिया अमदी बांग्लादेश को समनगदरिबा करीमगंजदगी शाहबाजपुर की रेलवे लाइन असिसु कुमजा इंग्लिश कुनगहुमदोगी की मार्च था फावदा लोइसिनगदरिबनि लोइनना अगरतलादगी बांग्लादेश की अखोरा फावगी लाइन असिसु कुमजा इंग्लिश कुनगहुमदोगी फावगी मनुंग लोइसिनगनि नागालैंड की कैपिटल सिटी कोहिमा फाव रेल की फावनबा याबा लंबी लेहननबा थबकसु यामना अकन ममोंग सथरि लैंड एक्विजिशन की मतम खरा संगवन मरम ओइरगा कोहिमा फाव यौगदरिबा रेल लंबी कुमजा इंग्लिश कुनग तरुक की मार्च फावगी मनुंगदि सिजनबा हौबा यारबा याय अमसुम मेघालय की ओइनदि लैंड एक्विजिशन की मफमदुगी स्टूडेंट यूनियन सिंगना खोंजंग चंगसिनबदगी थबक हौबा यादना लैरि लमगा मरी लेनबा इशूसिंग असि हेक लोइबगा अथुबा मतमना थबक पाइखतलगनि हाइखेनसु पाउसना मखातानसु फोंदोरखलि अतोप पाव खरना मणिपुर की पुखिबा करोड़ 10 की ड्रग का सार फारे
Manipuri Assam Powerga Bengal Tamna Purakiba Lupa Crore Taranungi May Kabadrak Assam Police na Kasadi Gimi Enigaluina na Fari Hari May Kabadraka Luina Lakipur Police na Parabami any Edudi Amana Nazimuddin's Apokpa AMB Mubarak Tobal Distriki Hayalobutagini Atopa Mueduna Abdul Razak Apokpa Laikidraba Abdul Rashid Kawi Assami Kasar Distriki Lakipurgi Sandrapurdagini Police ki pauna miyoy singaduna drug adu Manipur ki Assam Power West Bengal tamna purak ki lambida tablet listing yengkhi kamari ka kona na fakibani Superintendent of Police and Mahatana hai drug puthok pusin tawba miyoy ani ga loinana sawakna lupa crore tararong oigitaba mayai kaba drug sing police na fatkibani amarumda numaizu numita Assam Police amasung Railway Police na punna satakiba akanaba drive amada Assam gi Hojai District ki Lamding Railway Station ki ganja kiji kunga mapan ga kona na miyoy ama safari hari ganja do packet kunga ni pan thona Agartala Sugar Express ki fatkibani Panmaya bari hokibna November taraga madhuda Assam Police na wanted laktokhraba drug dealer ani fagat pangam kibaga loina makhoi digi tablet listing ama safaki sei si October thada makhoi de lupa crore taraga mangarong gi mamaloigi daba drug kg listing ani lalon mami ani ga loina na Karbi Anglong district ki phaba lakibani haukibo October thakhai da Assam Police na Assam Tripura border paringda Karimganja district truck amadagi lupa crore 3.30 rongi mamal oigi daba kg Listing ohunga saniga nipugomde Assam Police na fogat kiba laikhrabani hanisu paus na makata na fungdurakli amaromdana ZUF na faraga pukiba driver police na kalhori khulai paiba lahulup ZUF na ngarang kidnap tawkiba driver amadi gari Bishnupur District Police Commando team na tekta kaidana kalhori police tagi phangba paun hai Koya and companies ki tata truck amaga loina driver lahulup ZUF Kader Singna Laimaton Thangbru area ki kidnap tawkre habiki pawm ngarang numidang pung mapan makhairom taba matumna phangmadigi Bishnupur District Police Commando khangmunu khudak sangsinduna Tingkai Khulens Kotlen amadi Thanglon kawigi area thibuhum sathabada driver amadi gari edu tekta kaidana kanmangamani tekta kaidana kalhoraba driver adugi maming singangbam Gyanendro sei kungamari apopa Gopal khawi iroishima maning lekai degini magna thawriba Tata truck adugi registration number na AS01MC143 ani ma gari eduga Thanglon kawui village ta leramada ngarang numidang pung tararom taba matumna kanmang mahobani hanisu paus na fungdurakli Makasa tharak point na to papawam na thang na machet kuntraga mga kaktuno hatkiba srada kesta Hakchang machet tara phangmangam kre ma kinungsina banupibu thang na machet kuntraga mga thokna kaktuno hatkiba masum Delhi tungan mafam sina hondokiba Aftab Amin Onawala lockup ta 24/7 yengduna leidi haina security footage na phongdokre kha Delhi gi Meharauli da leiba police station adu atopa bandi amaga mahakna punna leiminariba sialadu gi manungna masagi sei kungani pan suraba meeduna hiptuna leiba du CCTV footage oli maku section yengduna hek2 pana policemen kaya marum sele mathangi court order du fawa maku nimit mangani thamgadoriba sialadu gi mapan official sing satuna leiboi hanang matam kharasigi manungna thokriba khwaidigi tujungningai oiraba crime adu pangthokibagi dama after unawalabu maral siri Magna crime adu thakya amur blosinduna thamnaki magna me taraga nipana makhoi eni khanakibagi matung magi partner Srada Walkar bu makhori mekhi kanna khatnaraba tungna magna nupi edu Hakchang adu machet kya thokna thana kakhi amasum Hakchang gi saruk sing adu thamnaba liter sahumrongi priest ama lekhi ngasi Central Bureau of Investigation CBI gi forensic team ama priest adu amasum miyar adu gi atai evidence adu yengsinana ba Delhi gi Meharauli Police Station thunakre Haujuk Police Investigation masagi sai kungataruk surabi Srada Balkar bu miyathi na hatkiba case adugi akiba thangdok kaya marum phangmangamkre ngasi Delhi Police na miyeduna Srada gi Hakchang gi saruk sing langthuki hairiba forest adura ma pupuraga lakre madura police na thibuhum gi thaba du pung amarom sataki amasum yamdraba machet kaklaba Hakchang gi saruk tara phangke hari thawdo asigi maramda La Fizat Sathaba Rambi Habigi Singnaba Masuf Dokladuna Piedugi Mapa Vikas Walkarna Aftab Amin Puna Walabu Shibigi Sara Pangana Bangasi man Tokre Aftab Amasum Srada Makweni Mumbai Tabak Topani Dating app Bumbled Makui Unarakipani Sradana Mumbai the Leba Multinational Farmer Mother Call Center Walker Moivani Makweni Puna Magi Imungi and Magi Mayok Tabak Taraki Amasum Mumbai Tadok Saki Aftab Amin Shirab Sardagi Hakchang Saruk Singado
apartment adugi manungda thamna mahakna atai nupi sing yumda purakhibra amasum makhoigi manungdagi amana mihat adugi horakpam oibra haibadu puthoknaba police magi profile gi akupa marol gi damak dating app adudasu hanglaba yai Sardana luhonglasi haina kana taksin badagi makoyani yamna toina kanaki adubo me taraga nipana makoyani kanabadu hengalaki amasum aftabna sardagi mathabakta phamke masu maki makhuri melaga hatki henesu likun singnaki Srada Walker gi Hakchang adu machet kakthalaba tungda pungangang na tarib I edu sengdokna ba makna sulfur hypochlorite sizinaki haina makna police ta haki nupi edu gi Hakchang adu makna machet kya thokna kakhiba ka adumaki manungda aftabna adum tumki makna nupi edu bo priest adu gi manungda thamlaba matungda makna nupi edu gi mamai edu hek yengkhi haidi police ta aftab nupi edu gi Hakchang adu kakthanaba khulai sing adu laikhiba dukan adu du supuraga sakhe namit adu gi CCTV gi footage adu makhata na phangre adubo aftab na dukan adu gi garbage pack sing loinana miya adu sijina na ba thang adu lairakhi haina su police na phongdoki yumlo na basing na phongdora khoda aftab na nupi adu halaba gi thamanga gi matung pawda mangna atai nupi kya ga loinana magi yum adu da lai haki Miyar adugi numit kharani gi tungda aftabna magi apartment adu atopa nupi ama purakhi haina police na ki hairibi apartment adu da Srada gi Hakchang gi saruk sing adu adumak laidingai matam adu da magna mabu yum adu toina purakhi police na haujik miyar adugi numit kharani gi mamangda Delhi gi Satarpur area da threat adu wainabagi warep adu Srada hanabagi laktuna magi sarukla haibadu thijili Amin Punawala me taraga nipana Srada Walker halaba tungda magna Hakchang adu thamna mathangi numita liter sahumgi priest ama masum Hakchang adu machet kuntraga mga kakthanaba numit adu makta du khulai ama sulaki Hakchang adu gi machet sing adu numit taraga nipani sangna numit khudingi ayuk pung anida forest adu gi manungna tongan mafam du hundokhi haidi tabra tujunglaba crime si Srada gi Marup amana maki mobile phone adu tha ani hena switch off tawduna laikhre haina Srada gi mabung mawpa amada hairakibadigi khanglakibani maki social media account singsu sanakhidre November thar Srada gi mapa Vikas na mi mangkhibigi worker missing complaint ama thakakhi makpu check tawnaba Vikas Madans Walker November nipana Delhi da thungaki ama sumaduda makna lairibe apartment adu thonglun sinduna lairambadigi kidnapping case ama thangkanaba police sakhi Wang pangsa thanabagi dama aftab Amin Punawala bu phaduna thamlaba matamda crime adu tawbani haiduna mak masana yazaki haina police naiki adu haujuk phawbadu pi du gi Hakchang machet sing adu suna ba phangdri police ki matungina aftab ki search history da lairiba ising adu karamna sengdokani amasum evidence adu karamna mangangani haina makna thiki amasum serial killer amada yumphamoiba serial dexator mangonda miyat adugi ithil piramba yai haideni su pawsna makhatan phongdorakli makasa thrak poina hoyelan pawdige to pamaruiba pawkhra namo vigilance and anti corruption gi langda exchange ki UDC amasu thure police ki follower constable amasu head constable gi candidate singdagi sel saramba UDC ama phare Amaramdana ex-army personnel madigi sel saramba Imphal treasury gi staff ani BLP khreswaidi thasigi nipanda pensioner army personnel amagi pension gi senpam bithonabagi damu lupa lising taraga manga masum taragi sel gi demand tawduna laurami haibigi charge da vigilance and anti corruption police station Imphal treasury office gi staff ani phaduna jelat hajin kraba matungda employment exchange lamphel pat ki UDC amasu police station asigi langa thure Manipur Police Department ki tuan ba posting ki manungda follower constable amasung head constable singbagi sathagadoriba recruitment ga mari laiduna posting asigi dam apply torakpa candidate singi mensilaba form sing thajinba lakpada candidate sing asida CL gi demand tawba amasung CL sarambagi maral lampel pat leiba Imphal West District ki employment exchange ki UDC ama vigilance and anti corruption police station na lokatpa case ama ga mari laiduna phare hari Vigilance and Anti-Corruption gi SP S Gautam gi mi makhada maki timamana pharaba Upper Division Clerk UDC du gi maming Laishram Ragumani se yengkhi geter apokole kidrab el kalikawi nambol kaithel gi haidi magna police department gi tuan posting asigi recruitment da saruk yagada ba candidate singna makhoi gi mensilaba form sing pisin ba lakpada CLP na ba demand toram ga loinana shell loram mane haidi wato asigi matang minister gi secretariat leiba public Grievance Redressal and Anti-Corruption Cell report torakpadagi madu Vigilance and Anti-Corruption gi Superintendent thadarakhibani haidi
aduga report adugi matungin inquiry satharaba matungna ngasi Grievances of Corruption Act 1988 ki section 7 gi makhada case FIR number 14/11/2022 register tawdun lokot khipani aduga shelter am exchange ki UDC sibuna ngasi numidang waram pung manga makhairum tarakpada case asiga mari lainana phagat khibani haidi amaram army personnel oirambadagi thabak gi potharaba MD Abdul Hafiz Mughal Kaupa ex-serviceman amadagi lupa lising taraga mga masumanga gi senpamsing demand tawroduna laurambani haiba miyani hakthengna Vigilance and Anti-Corruption Police Station lokat case amaga mari lainana thasgi nipana pharaba matung judicial custody thamakiba adunga sikona bail pikre Special Judge Impal West bail pibina player torkiba miyoi singaduna Junior Account Assistant Moirangthem Bijoy Kumar Seni Phugumde apokpa M Nabachandra Singjamai Singa Mathak Namairakpam Laikai amasung Dealing Clark Lalmin Thang Lejam Say yengkhi apokpa Hakosi Lord Jem Dengleng Village Kangpokpini Makoyani Impal Treasury Office ki staff singaktan hensu paus na palakli Amarom na MLA Arun Kumar gi mathak speaker gi tribunal wakalakle Impal West ki Lamsang Police Station gi manungsan ba Tauthong mamang likai digi ngangbam ningol ingudam ongbi Haripriya Sai ni phugum da apokpa lekhidraba NG Ngandabi kobi miwemana complainant oiduna taraga manga wongkai assembly constituency gi MLA Thangjam Arun Kumar gi mathakta Manipur Legislative Assembly da Constitution of India gi 10 schedule gi mkha da lingliba speaker gi tribunal da complaint petition ma file tarakre complaint petition si MLA shibu opposite party ohelaga Manipur Legislative Assembly gi rules of procedures and conduct of business ki rule 30 gi mkha da file tarakpani hari complaint petition asima ngasi Manipur Legislative Assembly ta pisin khibaga loinana assembly gi maikei digisu official oina receive tawre hairi complainant ngangbam ningol ingudam ongbi Haripriya speaker gi tribunal da MLA si gi matata file torkiba complaint petition ma da phongdoki ba wafam singi manungda Impal East District ki revenue village number 11 laifam khunau da leiba lam ama CS dak number 615 Park Saba 0.06 acre tuan miyai singna incross tokshila I highway gi matangda adungai kumja English singa masamapan humdragni thuida original suite number 30 of 1972 127 of 1972 file toki loinana original suite asigi wakat pamari lenaba relief sing pibina bhaijaki hari case asigi lisang sina satharakiba wayel singa loinana civil execution case number 15 of 1989 12 of 2019 ga mari lainana civil judge senior division Impal East na August 13 English ngani ga 19 da pirakhiba order amada lamasigi mapuni hairiba complainant ki maikei da ko na yathang sing piraki hairi loinana case asiga mari lainana incross tokshila I hairiba singbu takthokpina ba direction su piraki hairi adomainama civil judge senior division Impal East na pirakhiba order asigi mayokta haujingna laikhidraba thangjam kunjo apokpa laikhidraba TH Tomsa ki maikei digi Thangjam Milans Allies Miren Thangjaba kawa miwemana applicant oiduna High Court of Manipur CRP ART 227 number 20 of 2020 file toraki hari hairiba High Court of Manipur CRP asi file torakrabasu civil judge senior division Impal East na August 13 English ngani ga kungani thu da pirakiba judgment amasum order gi complainant oikibe gi maikeri High Court file torakliba CRP number 20 of 2020 asi busu amuhana mayonaki loinana High Court of Manipur file torakiba CRP asigi wayel satharakpada High Court ki maikei digi civil judge senior divisions Impal East na pirakhiba order dubu ayaba pikiba ga loinana mari leinaba authority da order du gi matungina pikiba direction sing thabak to onthoknaba khangan ki hairi amaromna yumthak tagi taraktuna shire ngasi yuk singjamai police station gi manung sana leiba thungju part 2 boroi makhongi YYL club manakta leiba khoiram local sai humfugu muthu apokpa lekhidraba case gukul san kobwa amagi yum sawa yawba mystery ama yumthak tagi tarakpadigi laikatnabada kanba ngamdra laikhidraba miyoi dugi maming laisangthem Robindro sai kuntraga mga apokpa lekhidraba L Ibohal kawi ma Impal West District ki Lamsang police station konba tauthong aphai bida lebini mak yum sabada yum thak tagi tarakpad masin tumba pot amana thabak ta thinbadagi soktuna khudakta Rims Hospital pukhatuna laikatna raba matungna laikhidabani haidi mak tha su ki taraga humdoidagi yum sabagi thabadu yorakibani so haidi amaromdana accident ani da miyoi nipan sokle tungan mafam na thokiba lambi gi accident sing na miyoi nipan soktuna manak nakpa hospital pukhatuna lekana khre thaudok sing asigi manungda amana ngasi numidang wairam pung taruka minute tararam tarakpada Hakchang police station gi manung san national highway 102 da leiba
Nungauro Khulda Honda Activa MN01AD 2863 Thorak Pamiamaga registration number Yaudava Tata Shaktiman Amaga Tengaina with the Honda Activa Thorak Punupa the Soktuna Kaksingi Ziban Hospital Pukatuna Lekana Kivini Taudo the Sola Edugi Maming TIS Medul say Kuntragam to Apopotis Oliskowi, Mark Sanel District Manung Sanba Langol Kulda Labin Hadi, Amoramda, Narang Numijung Bapung Baroga Minitaram Tabamatam na Kakshing District Manung Sanba, Waikong Police Istisingi, Kwanba Indo Barma, Sugunu Rotigi, Huyung Kunogi, Turning the Su Tata Truck MN01 AA0555 Amaga, Sugunu Romdagi, Wabagai Tanalak, Passenger Puba Truck Magic. MN06L7754 ga Thomjinabra Tata Music adu tongla pami terelom soktuna Kakshing da leba Ziban Hospital pukatuna lekana kres waidi Amarom dana nupi masa ama kidnap tawki habigi matang na police na case laukhatkre tha sigi taraga humdoi ayuk pung 7:30 tarakpada Jiribamgi Borobetra police station gi manung sanba Buthangkal village tagi masagi sei taraga mangarom na ngai ribi nupi masa mabu Kamranga Muslim village tagi miwe mana namduna pharaga po bikre habigi wokat ama nupi masa dugi apoko mapagi mekedigi Borobekra police station na phal torakre amasung police ki mekedigi su wokat adu lokshin ki bag loina na thaudo sigi matana case FIR number 5 close 11/2022 under section 366 close A 34 IPC register tawdun local esuhaidi makasa thrak poina pongna pampauksi dige to papaw manamo AMU campus the Upambi Kuntrago Humdo Yenta Kibigi Sokos notice Tagadori. Hokiba Tangs Numita Manipur University Central Library Mamangda Hoba Mapung Marai Paraba Kokpambi Albizia Kuntrago Humdo University Sigi Authority Ayaba Piraga Yenta Kiba Duga Mari Lena Nasi Poxi Singamasum social media by the Urapati Manipur government ki Forest Department ki Divisional Forest Officer Central Masum Range Officer Sing Yauna Forest Department ki Timamana Manipur University Satuni Sinkre Hiramasiga Mari Lena Manipur government ki Forest Department and Manipur University Digi Authority the Sokos notice Matharagan Hari Manipur University ki Central Library Mamang na Hobo sa Yamna Mapung Marai Parab Upami Kuntragum Debu Yamna Mong Tadan Laymai Digi Foot Mangatar Lumtama Kaklamlaga Masamaring Punamakyan at Kibasiga Mari Lena Musu Manipur University Student Union Emisum University Sigi Mahiro Singi Makedi Yamnakan Yaning the Bamadi Pian Nabaka Fungo Palekre Ngasisu social media ki post kaya Manipur University ki campus pagtada asigumba mathong hukta thabak torakpa si meke kya digi asawba madi pian bu pham kya masu phongdong na kusu thengnari hadi Hiramasiga Mari Lena ngasi nungtil Forest Department ki DFO Central RK Amarjina Lusingmati Mamana Manipur University ki Central Library mamang na mapung farab upambi kuntrayana yanthakiba du ubut yamna nungaitaba wapham sing phongdokhi Manipur University ki campus manung asi forest area ki manung Oidabana Hiramasi Sapsaba Ain Weva Tabaksing Lokonaviki Kongtangsing Delati Adoinama Upambi Kiama Towning Mawonda Pangyan the Yan Masidiadi Maramaduna Forest Department Makedi Manipur University Authority da Upambi Kayama Yantaliba Siki Matanga Sokos Notice Mapiragani Aduga Makatan Upambi Sing Yandana Bakangan Bakaluina Yandaki Using a Sigidama Usara Sing Amuhana Tazin Big Wapum Sing Kangalavi Hanasu Amersin Fondokiadi Lushilakpo na to papong katang ngamyam na thamjaram gi asibaksang ani leramle ngasi tungan maphamda nupani ga asibaksang leramle hedi police ki pawgi matung ni Impal police station gi manung sanma Kumalampang youth hostel gi mayuk nabi Impal turel mapan nupa asiba Hakchang ama ngasi ayuk pung 8:10 taba matam leramki asibaksang adu pum tharam le hedi masum masak maming khangdo namgi dama rims mok ta thamkre so hedi Asibaksang si kulay kusuoy amasum mamai koidanay masamui centimeter sama ka 34 wangi maki oy thangba kuthangda ruhit haini amasum angangba masuna sek chatpa khudanga sangbo pulis leli amasum higok masugi jena maseli amasum rubber sandal tongi thasigi kungi numidang wana punga manga phawgi manungda claim tawradravadi district magistrate ki ayaba lawraga dispose tawragani sohari nakalamaromda hengang police station ki manung sanba mantripukhi gi muslim Koloni da leiba baragi yuma mada nupa masiram lahiri nupa du kaino thongkha digi ngangum inaw sa sai kungani pan apukpa kulamani kawi misi asiga mari leina hengang police na UD case malakle loinana asibaksa ngadunga si jenims ki mokta postmortem tawraba matungda imung manung na sinakre haiden su paus na fundorakli hausi koina di mya paus si matanga sa lusinjarage masu myam pun anaw update na minasi